ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯗꯥꯏꯗ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕꯅꯤ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯊꯪꯅꯕ ꯃꯐꯝ ꯑꯃꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯔꯨꯝ ꯑꯃꯗ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯁꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯗꯦꯋꯥꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯤꯟꯗꯥꯕꯟ ꯙꯥꯝ ꯀꯣꯂꯣꯅꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯇ꯭ꯔꯤꯕꯦꯟꯗ꯭ꯔ ꯁ꯭ꯔꯤꯕꯥꯁꯇꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯁꯥꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯁꯤ ꯔꯦꯟꯠ ꯁꯥꯗꯣꯛꯂꯝꯃꯤ꯫ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯅꯥꯀꯟ ꯑꯃꯗ ꯔꯨꯝ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯀꯤꯆꯟ, ꯇꯣꯏꯂꯦꯠ, ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝ, ꯍꯣꯜ ꯑꯃꯗꯤ ꯁ꯭ꯇꯗꯤ ꯔꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯤꯔꯤ ꯀꯥꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯔꯤ ꯑꯁꯤꯅ ꯃꯊꯛꯀꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯀꯥꯒꯗꯧꯔꯤꯕꯅꯤ꯫ ꯖꯨꯂꯥꯏ ꯊꯥ 2024ꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯕꯜꯕꯤꯔ ꯁꯤꯡ ꯊꯥꯀꯨꯔꯅ ꯌꯨꯝ ꯑꯗꯨꯗ ꯔꯦꯟꯗ ꯂꯩꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯗꯨ ꯔꯦꯟꯠ ꯂꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯏꯠ ꯑꯁꯤ ꯀꯤꯆꯟ ꯂꯩꯕ ꯁꯥꯏꯠ ꯔꯣꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯒꯤ ꯔꯨꯝꯁꯤꯡ ꯑꯗꯨ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯦꯟꯠꯗ ꯂꯩꯕ ꯂꯥꯛꯏꯕ ꯏꯃꯨꯡ ꯑꯗꯨꯅ ꯅꯥꯀꯟ ꯑꯅꯤꯒꯤ ꯔꯨꯝ ꯑꯁꯤ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯌꯨꯝ ꯃꯄꯨꯗ ꯍꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯄꯗ ꯔꯨꯝ ꯑꯁꯤ ꯃꯃꯥꯡꯗ ꯔꯦꯟꯠꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯅ ꯊꯣꯡ ꯁꯣ ꯂꯣꯜꯂꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯒꯤ ꯊꯣꯡ ꯁꯣ ꯂꯣꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯧꯈ꯭ꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯨꯝ ꯑꯅꯤ ꯑꯁꯤꯁꯨ ꯍꯥꯡꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯅ ꯌꯥꯅꯕ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯔꯨꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯖꯒꯥ ꯈꯔ ꯍꯦꯟꯅ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯃꯈꯣꯏꯅ ꯌꯨꯝ ꯃꯄꯨꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯁꯤ ꯄꯨꯂꯞ ꯂꯣꯏꯅ ꯔꯦꯟꯠ ꯂꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯔꯨꯝ ꯑꯅꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯤꯡꯒꯅꯤ? ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯂꯞ ꯂꯧꯔꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯁꯤꯡ ꯑꯗꯨꯈꯛꯀꯤ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯁꯦꯜꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯃꯄꯨ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯒꯥ ꯌꯥꯝ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯒꯗꯕ ꯃꯐꯝ ꯂꯩꯇꯕꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯔꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯄꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯣꯠꯆꯩ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯀꯧꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯖꯨꯟ 2024 ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯔꯦꯟꯠ ꯂꯩꯕ ꯂꯥꯛꯈꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯌꯨꯝ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯨꯝ ꯔꯦꯟꯠ ꯑꯁꯤ ꯊꯥ ꯈꯔꯒꯤ ꯍꯥꯟꯅ ꯁꯦꯜ ꯄꯤꯔꯝꯈꯤꯕ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯍꯥꯟꯅ ꯄꯤꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯝꯕ ꯌꯥꯅꯕꯒꯤ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯄꯤꯒꯗꯕ ꯁꯦꯜ ꯀꯌꯥꯅꯣ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯛꯄ ꯑꯗꯨꯅ ꯖꯅꯋꯥꯔꯤ 2025 ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯖꯒꯥ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯗꯤ ꯔꯨꯝ ꯂꯩꯕ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯧꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯛꯂꯕ ꯐꯥꯎꯕ ꯄꯣꯠꯆꯩ ꯂꯧꯊꯣꯛꯄ ꯂꯥꯛꯇꯕꯗꯒꯤ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯥ 6-7ꯇꯒꯤ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯃꯣꯠꯂꯝꯒꯅꯤ, ꯁꯦꯡꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯀꯥꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯣꯏ, ꯂꯧꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯑꯗꯨꯁꯨ ꯂꯩꯁꯅꯨ꯫ ꯊꯣꯡ ꯁꯣ ꯊꯨꯒꯥꯏꯗꯨꯅ ꯔꯨꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯃꯄꯨꯅꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯛꯂꯕ ꯐꯥꯎꯕ ꯃꯔꯣꯜ ꯃꯔꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯒꯤ ꯊꯣꯡ ꯁꯣ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ 8 ꯖꯅꯋꯥꯔꯤ 2025ꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯕꯜꯕꯤꯔꯅ ꯊꯣꯡ ꯁꯣ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫
Aduga room adugi manungda changma matamda mahakna fridge ama angauba machugi fi amana kupsinduna thamba ama urami adugi manak aduaida atai atopa pochaisu khara leirami mahakna changsinduna yinguba matamda fridge asi mai tharami haibadi fridge adu on tawduna leirami madu urubada balbinsu sauningba ama phawrami tha taruk tareki mamangdagi fridge asibo on tawduna thamlakpa maduna maram oiraga yum adu khudong thiba nangbusu yaribani aduna natana balbin gi electric ki bill achisu yamna chawba amount gi bill ama laklami makhoina mai ka hena sijinadrabasu matam aduda makoi gi mai gi bill asi chawno lakliba adugi maram khanglami asumna balbinna fridge adu off tawrami adubu fridge asi hangduktuna yengbagi wakhaldi leiramdi asuna numit aduma haukhirami Yungi mapunasu thong so thugaiduna room hangkiba asigi matangda hanana leiramba miui aduda haidribani yumbuna madugi matangda haigi khanduna call toromi adubu miui adugi number chatlamdi asumna mathangi numit 9 January da room sing adu amot akai sengdoklami makhoina mathang amot pa sengdokpada fridge leiriba room da changlaktuna sengba horami matam aduda fridge adudagi yamka hena namthiba manam ama namlami Makhoina ahanbadadi fridge asi matang kuina sangna sizinadana thamlakpana maram oiraga hariba fridge asi manungda usi kumba siramba yai madugi manam namba oirangani khalami aduga fridge asi su fi amana kupsinduna thamlibani maram asina makhoina fridge hangdoktuna yengbagi wakhal khalamdi asumna mathangi numit 10 January yorba matamda makhoina yum aduda leiba ngamlamdi namthiba manam namlami Makhoina khak natana laikai aduda leiriba mioi singna phawba manam adu khangma ngamlamde haibadi thangnaba laikai dasu namthiraba manam adu namlamki manam asi namthibana henmanbadagi yumthangnaba mioi singna laktuna manam asi kadaidagi namlibano kari manamno haina hanglami matam aduda namthiba manam namliba asi fridge adudagi ni haibada yumthangnaba mioi singnasu karigumba jingnaba phawrami hariba thoudok asi hana mamangda news media da thokhaningdaba thoudok thokibagi paw mayam ama leiribani makhoina su taribani asumna makhoina fridge adubu hangma talami makhoina police da paw pinaba hainarami asumna makhoina police da call tawduna fridge amagi manungdagi yamna namthiba manam ama nami hadina paw pirami asumna ngahak leiraga mafam aduda police laklami police na fridge adubu hanglami fridge atu manungda yawba tracing adusu amata yaramde makhoina fridge atu hangdokpada mayamna jingnariba adumak oirami fridge atu manungda nupi amagi hakchang yawba thenaki aduga hariba hakchang asi matam kuirabagi mamangda hapchingiba hakchang oigani haiba khangmangamlami nupi asigi hakchang asisu pathapum thaba haurami khudakta thoudok asi mioi amana harpani haiba khanglami mioi amana nupi asibu halaba matungda fridge atu manungda hapchingiba oigadoribani matam aduda balbinna khanglami madudi mahakna yum sendoknaba tawba matamda fridge asi on tawduna leiramkhibani fridge asina o leirabadi hakchang asina pathapum thabada khara makhai phagadoribani police na makhatana nupi asibu kari maronggidamak hatpa oiramgadagi haina thejinba haurami nupi asigi hakchangda sana likol loina yarami masina takpadi huranbagi damak nupi asibu hatpanati haiba khanglami forensic team nasu mafam aduda laktuna yengsinba haurami asumna thoudok asigi matangda miyamna khangnarakuna yamlaba miyam ama laklami news media gi miyoi singsu mafam aduda laklami thoudok asigi matangda news media kayada hablami yum adugi mapunasu thoudok asigi matangda khanglami asumna mafam aduda laklami Siriba nupi asi kanano haina yengma matamda nupi asi Pratibha Prajapati Elias Pinkini mahaki hakchang asi hospital da postmortem taunabagi tamak pukhirami makhatana police na Pratibha gi matangda hanglami yumthangnaba miyoi singna hairakpada Pratibha asi mafam aduda mahaki mapuroibaga punna leiminabani makhoina chahi 5 dagi leiminarakibani nupi asi yana mabung mapau phabi leikaigi miyoi singa harauna wari watai sanaduna yam nungsi chanana leiminarakibani mahakna yum aduda leina delaringi tabak torami haibadi fi tuba torami mahak asi lining laishonda yamna thajaba miyoi amani mahakna laikai aduda lining laishongi tabak thokpa matamda amata chithadana yaurami
Aduga amana laikai gi miyosingna hairakpada mahaki jahi ani suraba majanupa amasu lay harami adubu laibak thibadagi pneumonia da laikhitabani angangsingbu yamna lungsina luna tawba mahakna karigumba kaithel la chaluraga halakpa matamda yumthangnana lairiba angangsinggi achabot leiraktuna pijaba tawrami makhatana thiganpa matamda mahakna magi mapuroiba sanjega punna July thagi 2023 da mafam aduda rel lautuna lakhibani Ren agreement in the Matamda, Nupa Adana, Pirakiba, ID Adugi Matong ina, Mahaki Asingma, Laifam Asi, Ujiengi, in Koreagi, Mapam Amadani. Aduga Pradiba Asina, Ujiengi, Frigan Sagini, Makoina Yumre, Lobo Matamda, Hiramada, Makoina, Migi Makada, Tabok Matakara, Toromi. Hana Makoina, Zahi Ohumo, Ujiengi, Tuanba, Mapamda, Rengi Yumda, Lera Kibani. Sanjena Mapam Kuding Chatpada, Pradibabu, Puduna Chalami. Asumna jahi anigi mamangda diwasta lakhibani makoina July 2023 da yum adugi ground floor adu rel lauduna leirakhibani yum mapuna hairakpagi matong ina makoi anina mafam aduda laklaba matong tha kharadi makoina chang naina ren pirami adubu March 2024 dagi sanjena ren gi paisa pirakhidabani makoina ground floor gi thong solondana leiriba room adukhak ren laukhibani Pradifana laikai gi firol sing tuba fort patawrami aduga police na thikat pada khamangamami mahakna 2016 dagi makoi gi yumgi miyoi singa pau karisu phauna khiramde Pradipha gi yumda mahaki mama mapa mabung sing leiribani makoina ujen gi frequency da lerami police na Pradipha gi mama mapa gi matangda khanglakpadagi yumgi miyoi singda call tawduna hairami aduga sanjay gi matangda su tamlami adugi matung makatana Hongpong Townabagi dabag police team ama Ujenda Chalami. Aduga amana laikai miyosingna hairakpada Sanjay amadi Pradipha makoi ani leireba matung tha khargi matungda khana chainaba tawba horongki asumna January 2024 dagi makoi anina khanaba si yamka hena khanarami makoina khanabada law khongba tawba aduna laikai gi yumthangnaba miyosingnasu taramki adubu laikai gi miyosingna Pradipha da makoina khanariba adugi matangda karisu hanglamde aduga Pradipha nasu makoida karisu haidoklamde asumna makoina khanarakiba asina karigumba maram amadagi ningai sangdanabadagi Pradipha bu hatpa oiramba yai haina thajinarami asumna lainaringaida Pradipha gi postmortem gi report su laglami report aduda khangmangamki madudi Pradipha bu halaba matung fresh manungda thamlakhiba asi matam kuina sangna thamlakhibani haiba khanglami police na laikai gi miyosingda Pradipha asi nakoina aroiba oina karamba matamda kadaida ukhiba leibage haina hangmada laikai gi miyosingna March 2024 gi tang ama adwaida mahaki yumda ukhibani adugi matungda ukhidabani Pradipha udabadagi mahaki napa sanjeda laikai gi miyosingna hangma matamda sanjena Bangalore da masagi anaba lainabagi damak chatki hairami mahaki anaba ama lakpadagi chakhibani Bangalore da mahaki mabungi yum ama lay maduda laiduna layingli hairamki aduga amuka laikai gi miyoida mahaki mama nabagi chakhibani amukna mapa nabagi chakhibani harami adubu sanjena hariba mayam adu laikai gi miyamnadi thajaba kharamkhaidi walami ikhang khangaudana Pradipha laiba ukhidaba asi laikai gi miyosingdasu angakpa amadi oirami aduda natana laikai gi miyosina Pradipha da hange haduna call tormi adubu Pradipha gi number asi chalamkhide switch off leramki matam adwaidagi sanjena ren gi sel adusu piba lepkhibani aduga sanjena mahagi thabak ama mafam atopada phangle maram asina mahakna yum asi thadoktuna chatnaba hairami mahaki lehoriba posei khara asi kona laklaga launaba hairami adubu matam kuina sangna leiraba matamdasu haiba mahagi posei sing asi lauba lakhidabani anauba imung amana renda leiba lakhiba aduna hairakibagi matung ina Sanjay asi marakta yum asida laklami mahakna thongso hangduna marungda changlami aduga pung khara leiraga amuk thongso londuna chatkibani mahakna room aduda leiriba pochai sing adu karisu pukhiba leiramde karigumba Pradipha asi March 2024 da hatpa oiragadi January 2025 da thamapan Parabani adubu haujik hangliba wahangdi Pradipha asibu sanjena hapra haiba asini adubu hariba asi sanjeda hangdrabadi khangmangam loidoribani adubu police ki oina sanjay asi prime suspect ni police na sanjay da call taw matamda sanjay gi phone chalamde asumna police na Pradipha gi imungi miyoi singda pau pi khibagi matung ina makoina dewas da laktuna Pradipha gi sak khangdoknaba kenglami
thawai yaudraba hakchang asi Pratibhani adubu yumgi myoishina Pratibha asi makoiga karisu mari lainadi hairami asumna sanjesu pulisna makoigi ujengi khungangdagi pulisna pharami matam aduda sanjegi matangda karigumba ma khanglami madudi sanjay asi hana nupi thiduna macha anisu leiraba nupa ama oirami Pulisna Sanjaybu Devasta Paraga Puraktuna Wahang Torami Matam Aduda Sanjayna Aseng Baluina Hairami Pratibha Asi Mahagna Hatkibani Aduga Pratibha Hatpa Matamda Sanjaygi Mamanaba Amasu Yarami Madudi Binod Davini Mahaksu Sanjayna Ladiba Mafam Aduaidagini Binodsu Pulisna Panaba Tirami Sanjay amadi Pratibha makoi anina makoi common friend amagi matengdagi chahi mangangi mamangda khangnarakibani adugi matung 2016 da Pratibhana yum thadoktuna tongana leirakibani Pratibhana tongana ren lautuna leihro matungda Pratibhagi imunasu Pratibhabu thiramki adubu Pratibhana leiba adu phangkidabadagi Pratibha asi makoigi machanate khanduna amuk hana Pratibhabu thigidabani asumna Pratibhaga imungi myoishinga yanakidaba leirami asomdana Pratibha amadi Sanjay makoi anina fonda wari sanaba unaba torami asumna makoi ani nungsinarami adubu Sanjay mahag asi luhonglaba nupi thiraba nupani haibadi haidoklamdi Sanjayna luhonglaba nupi angang leiraba nupa oirabasu Pratibhada hadoktana makoi ani living relation da leirakibani makoina chahi ahungi mamangda ujengi mafam kharada renda leirakibani adugi matungda makoi anina devasta laktuna ren lagduna leikibani makoina ren lagduna leiriba mafam aduda makoi ani asi matai manauni hairami maram asina makoida thajaba ama thamduna yamna laiba ama oiramki asumna ren ayamba loina phanglamki thoudok asi thokraba matong Sanjay amadi Pratibha asi matai manau nati haibada makoina laiminarkiba miyoi amadi laikai miyoi singna thajidaba ama oirami makoina mafam aduda matai manau ama oina yamana laiminarkibani Sanjay amadi Pratibha makoi anina nuti numit khudingi khatnaba haurami aduga makoina khanariba asigi maramna Sanjay asi nupi thire haiba Pratibhana khanglakpadagini Pratibhana maga luhongnaba Sanjayda takshilami Sanjaynadi Pratibhabu lawba pambanati mahakti matumacha leirabani asumna Pratibhadagi lapthoknaba Pratibhabu hanaba wakhal tawrkhibani maduda mahagi mamanaba Binodsu yahonkhibani Binodna March ki tang amada Sanjay amadi Pratibhana leiriba yum aduda lakhibani asumna nimin aduda Binod amadi Sanjay makoi anina Pratibhabu phajinduna khauri metuna hatkibani Pratibhabu halaba matungda Pratibhagi hakchang asi kadaida lotkadagi khalami hojiti Pratibhagi thawai yaudraba hakchang asi mapanda puthokpa yadribani miyoi ama hektana ukhibada Binod amadi Sanjay makoi ani dasa tagadarbani maram asina makoina hakchang asibu kadaida lotkadagi haina khanarami Pratibha halaba matungda Binodna magi yomda chakhirami asumna hojik Sanjayna Pratibhagi hakchang asi fresh manungda hapchinduna high cooling mutta thamlaga fresh manungda hapchinkibani hakchang asina fresh manungda leirabadi patha pumthaba tawraroi maram asina makoina achikpa tanja ama yenglaga hakchang asibu hundokhinaba tawrambani aduga yamna ngangliba amana Sanjayna Pratibhabu halaba matung Sanjaysu yumda tha ani ahum leiramki Pratibha hatkiba asi March ki tang amadani aduga Sanjayna yum adu thadoktuna June 2024 dagi chakhebani aduga Pratibhagi thawai yaudraba hakchang phanggiba asina January 2025 tani aduga amana pulisna Sanjay pharaba matung phauba Pratibhagi hakchang asi mafam kadaida langthokadage haiba karisu wakhal toramde Pratibhagi hakchang asi mahaki aroiba mathomangam pangthoknaba pulisna launaba haiba matamda Pratibhagi imung manunggi miyoina lawba yaramde Pratibha asi makhoigi machanati hairami adugi matungda community member Durga Shankar Prajapati Devdasna laktuna Pratibhagi hakchang asibu laurami aduga ujenda puraktuna makhoi mari mata singa loinana Pratibhagi aroiba mathomangam pangthokhirami 10 January da Sanjaysu ujendagi pulisna phakibani aduga Binodsu Rajasthangi mafam amagi jailda lerami mahakna mafam aduaida fraud ki case amada chenabadagi phakibani adubo Madhya Pradesh ki pulisna paw longnaduna Madhya Pradesh ki pulisna case adu pairami hojimaki oina makoi animak jailda thajin kharabani
ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯈꯪꯗꯅ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯕ ꯂꯤꯚꯤꯟꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛ ꯐꯖꯅ ꯈꯪꯗꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯁꯣꯁꯥꯏꯇꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯁꯤꯕꯨ ꯃꯥꯡꯊꯔꯛꯄꯗ ꯅꯠꯇꯅ ꯄ꯭ꯔꯇꯤꯚꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯀꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ ꯑꯗꯨꯒ ꯏꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ